Arambai News Guwahati da Maitilongi pau tabiribasingbu ihan hanbamuktada chingangbam Suzitrani na kurumjari. Huzingasigi samlapa mariba pausing lobirasi. Guwahati ki Kamakya Imbagi Ambubasi Mela Laklibajun Kunithoidagi Kuntaruk Pauba Pangthoklagane. Kumsidi Hogdokpagi Akhanaba Thoram Mideng Chingsingai Oiba Thoram Amata Yawhandabata Natana VVIP Amadi VIP Pasna Chingbasu Amata Thamloi Hairi. Fancy Bazargi Ariba Gel Complex na Chingbada Mapandagi Changlakpa Mioising Lainanabagi Camp Semgane. Kamakya Nilachal Chingthakta Camp Amata Handakti Thamloi Dori. Aduga Bhakta Singh Chathok Chasindasu Lambida Ising Pithakpa Natana Atai Karigumba Makhal Amatagi Pija Pithak Tauba Yaroisu Haire. Asumna Guwahati ki ISBT Amadi Railway Station Anidagi Basna Bhakta Singh Chathok Chasin Thindok Thunjin Taugani Haire. Handak marak leptana nong chubana maram oiduna Guwahati Silchar Highway gi Sonapur amadi Lumsnong gi marakta yamnamak chawna lebak kinthabagi thoktok ama thokre. Chingdagi chentharakpa akanba isingi safuna lambi makhada lariba culvert kaibadagi Innova gari ama laikhada tasingibata natna truck amasu lambidagi tharak yanbagi phibamda adumak leire. Mi lanthok lanchin yarabasu gari di chathok chasin chenthok chanchin tawbada athingba thamkhre. Truck na chingba gari lising kaya lambida panduna lebata natana Silchar Fauruga Chatpa Manipur, Mizoram, Tripura amadi Barak Tampaki passenger sing chathok chasingi khudong chaba matam kharadi wakigadori. Ningsing bayai tha amamuki mamangdasu hariba mafam asimaktada lebak ningkhaiduna numit nini humni gari chenba yarudrabane. Asumna Asamda nong leptana chubadagi ising ichawgi awaba Guwahati khakta natana khungang kayadasu mayoknaba horakli. Nipkogi sluice gate pumba hangdokhibadagi damgi ising thadораktuna Kopili turelgi ising imai khangwang wangkhalakhi. Khungang humpu hena ising ichawgi awaba mayoknari. Hozai amasung Kampur administration na khunja sing mitna sing na lainanaba hairakibaga loinana pochai saphagadaba mafam singda hondoknabagi thorang taunanaba amadi angang sing turel manakta chadhandanaba maikta koilaw lauri. Maragasida Arunachal Pradesh ki Changlang district mapan atay lamsinga kangfa lambi tatnakre. Nong kana chubadagi lambi ningkhairakibadagi district asi mapan lamga phaunarakidabane. Darang district kaktada khungang chamaga humpugi khunja ising yangkhaini thoi henbana ichawgi awaba mayoknari. Makha Assamgi Golparagi Ajat Nagarda ngasi ayuk pikliba angang ani lebak ningkhairakpadagi hingna pumjinkre. Nagalamaromda Guwahati gi mafam khara haujiksu isingna adumak laksinduna leiri. Panbayai ngasiga thana numit humni suraklabane isingna Guwahati laksinduna laklibase. Rukmini Gao, Anil Nagar amadi Pathar Gwari na chingba Guwahati mafam kayada ising hanthaba kauba leitri. Haujiksu nong leptana chuba maramna Guwahati gi chingi mafam kayada lebak ningkhaibagi thokdok thokpagi pau toina lakli. Ngasi ayuk pung 5:30 tabada Kamakya chingkhongda achoba chingpak ama kintharakpadagi yum amagi mathakta tasilakpadagi ka ahumari kangkhong chaikhre. Yumgi miyoi ama asoka panangki. Asumna ising ichawna chathok chasinda khudong chadabata natana school college kaya ising changbadagi Kamrup district loidana North Guwahati gi manung chana lairiba Hazo, Kamalpur, Rangiya amadi Kayam revenue circle gi manung chana lairiba Laingaki amadi Lanai mahi tampam sang namak hayeng June 13 amadi 19 Laingakna suti lauthokre. Kamrup Metro gi oina ising ichaw amadi lerai ningkhaibana soklibasi miyoi lising kunmari gi mathaktane aduga sarasigi miyoi chatret hojik relief camp singda changjafam lauduna leire. Guwahati High Court na Silchar Lamding BZ Line Project ta ahuara kaya leikrabra haibagi matangda Indian Railways ta cherol ama pirakladuna wahang kaya hanglakre. Silchar Lamding Broadgauge Line semlingai safety guidelines amata ngakhidrabra habagi matangda paukhum piraknaba chayol marigi matam court na Indian Railways ta pirakle. Asumna Assamgi chaw maraksida COVID ki anoba case phangbagi pau amuk lakle.
Ngarang yumsagaysa numit Assamda ikhang khangawdana COVID ki anouba case kunmathoi phangki. Masi haukiba February kunmidigi nomagi oina khwaidigi wangba oiri. Hariba haukiba February kunmarida COVID positive case kunthranithoi phangki. Ngarang phangkiba anouba case kunmathoi asi punna chatret ka kuntaruk test tawbada phangkibane. Kamrup Metro dagi Taramathoi, Kamrup Rural dagi Taret, Bongaigaw dagi Ani, Amadi Nagaw dagi Amane. Banbayabadi Haukiba March Tara dagi COVID case ama phawba phangdana leirakraba matung Haukiba numit kharanigi mamang dagi COVID case wangkhalakpa urakli. June Taramari habadi Haukiba leibak pokpa numita Assamda COVID case Tara phangki. Asumna state asida active oriba case masing yankhaimari sukre. Awang Nongpoki Chief Minister Kayana Naharol Singh Armed Force ta Changhanaba Agnipat Scheme launch tawbagidamag Kendra Lengakpo Thagatpa Phongdorakle. Assam ki Chief Minister Himanta Biswa Sarma amadi Manipur ki Chief Minister N Birena Agnipat Scheme ki makhada Army Changba Agnivir Singh Chahi Mari Service Tawraba matung State ani asigi Police lawbada Special Preference pigani haire. Panbayai Agnivir Singh Chahi asida recruit tawgani. Numit Marfutarani gi manungda masigi thorang howragadabane. Scheme asi tunglam chatki singnarakpa kaya mayok narakpa ngamnanabagidamag Armed Force ta Naharol Singh pusinnabagidamaktani haire. Lagliba June Taranipan Athoba Singhi Khubam Kekrupata Amuko amadi UCM na sinduna pangthokadoriba Kunma Thoisuba The Great June Uprising and Unity Day English Singani Kunithoi gidamag Miyamda Organizing Committee na Yaifa Pausel Pirakli. Numidasida Nomagi Sintha Lepiduna Ekoigi Apunbagi Piram Pirep Lominagadaba Yamnamak Maruoiba Thoram Singasida Saruk Yabiu Hainaso Paujelakli. Thasigi Tarani Thoida Yumdagi Tokraga Matang Numitki Ayuk Losi Pata Sina Pankiba Warepam Premjit Jahi Kulumdoi Papal Mayai Lekaigi Misigi Matangda Lengak the Pishin Kiba Memorandum Tabak Oina Ontok Pirak Tabadagi Haying Jun Taratrit ki Ayuk Pung Mangadagi Jun Taramapangi Ayuki Pung Manga Fauba Pung Marfu Marigi Oina Imphal More Lambi JSC against brutal killing of Warepam Premjitna Ban Lauthokre. Drug addict sing normal life ta lakhanba ngamdrabadi war on drug mai pakpa ngamloi. Lamdamasida lairaba imungi drug addict kaya rehabilitation center da thambangamdaba kaya amasu yauri. Maramasina war on drug mai pakhansi harabadi popi thaba tokhanba mapan lebagdagi pushilakpa drug faba amadi drug addict oiraba Naharol Singbu Lengaki free rehabilitation center hangduna mausagi punsida lakhanba amadi Nisha Ban Tauriba Civil Society Organization Singbu Pungning Thogot Pibana Oigani Haina Lamding Educated Welfare Association Lewa Lamding Thobalgi President is Ajit Singh na Thadorokpa Cherol Amana Phongdorakli. Uttar Pradesh Lengakna Ain Kaina Sajinba Yumkai Bulldozers Naduna Tugaibagi Tabak Jathariba Siki Matangda Kwaidigi Wangba Court Supreme Court na State Asigi Lengak Tagi Numid Humnigi Manungda Affidavit Pikalaknaba Harakre. Hauzik Lengakna Jathariba Tabak Singasi Lephanbadi Ngamde Adubupnamak Ain Gimatungina Taugadabani Haike. Asumna Supreme Court na UP gi bulldozer demolition stay tau haiba yakitaba sina yogi lengak na ain kaina sajinba amadi khopchinba singi mathakta bulldozer na takhaiba lepoidori panbayai lengak na akaknaba community amakhakta target tawduna community asigi miyoi singi yumkai thudekle haina tharakiba petition amaga mari leinana court na wafamasi phongdorakibane. Prime Minister Narendra Modi ki Agnipat scheme ki mayokta India ki mafam kayada mahairoi amadi Naharol Singh na protest tawrakle. Patna, UP amadi Haryana na chingba mafam kayada hingsa yauna protest chathakre. Gari kaya mai thaki police ta nungnung lakhe. Tamthina hingsa thokiba se Bihar dane. Mahairoi protesters singh na yam drabda train ahum mai thaki.
Chahi mari tangi oina kari maramgidamak thabak tawgadoribano haibasina protestersinggi kholauni amadi chahi mari gi matam thamba asina army da changjaningba naharol singda yamnamak ningba kahelesu hairi chahi 13 makhai akaknaba ama thamba asinasu naharol kaya eligible oiba ngamdri maramaduna scheme asi kakthatnabagi dabi kanna tawrakli adubu naharol amadi lengaki marakta pau phaunadaba ama leirabra haibagi chingnaba chauna leirakli ngasisu Rahul Gandhi gi mathakta idina marini chanba numit oina wahang pahang chathakre hayengsu amuk wahang pahang chathakigani hairi adubu maki apokpi Sonia Gandhi masangamdabadagi hospital da leiba maramna numit kharani matam pibinaba Rahul Gandhi na haizakibadu idina ayaba pirakhi natraga pirakhide habagi matangdadi chapchaba pau khangbangamdre University of Chicago da laiba Energy Policy Institute ki Air Quality Life Index ki matungina India gi manungda nungshit khwaidagi sengba mafam ase Ladakh na oire madugi mathangdana Arunachal Pradesh Kerala Andaman and Nicobar Pondicherry Tamil Nadu Goa Nagaland Karnataka amadi Dadra and Nagar Haveli na oire Haukiba pung kunmari asida India da COVID ki anuba positive case lising tarani thoiga chaniga tarahumdoi phangkre noma khakta COVID chada nipugi mayada hengalakle panbayai pung kunmari gi manungda COVID case lising mariga chonga humbudrani pan hengalakhe miyoi tarama thoina laikhide Malemda khwaidagi yammak cha mapandagi pusilakpa leibaksingi manungda ama oriba Pakistan na ngasidi cha pusilaknabagi damak sel mapan leibaktagi puba tarakle maramaduna leibagasigi sel thumda mating pangnabagi oina Pakistan gi minister na leibagasigi nagrik singda cha thakpagi chang hanthanaba lepinaba haijarakre aroibada ngasigi tentakpa maroiba pau khara Sikkim gi Yumthang Valley amadi Lachungi marakta yamnamak chauna lebak ningkhaibadagi mafam ani asibu samnahaliba main road mafam khangdaba phibamda leire lambi lerami haiba khangba ngamdabagi phibamda yamnamak sangna lebak ningkhaikhre Meghalaya dasu landslide number moiduna ngasi angang mari leikhidre Global Naga Forum gi mihut marina saba khutpu ama ngasi neda gi convener suwariba Assam gi Chief Minister Dr. Himanta Biswa Sarma ga Guwahati da unakre Naga pisto ki matang da sanakhiba ngasi gi mifam adu mai paki haina Global Naga Forum na phongdorakle Punjab ki saisakpa handakta leikhidraba Musewala Mihathi kesta maroina lawtunaba si Lawrence Bisnoy ni hairakle Tihar jail da leina mahakna Musewala bu hatpagi lawron sanakhi hairi Congress Luchingbi Renuka Chaudhary na Hyderabad ta Rahul Gandhi bu idina wahang pahang chathakibagi mayokta protest tawringai police amabu collar paiduna muknabagi thawong ama chathakre Bhagavan Jagannath ki Rath Yatra lakliba July amadagi haurakane Tripura gi voter list ta ming chankibadagi Mizoram gi Bru Miyoi lising tarama thoiga chatrik ki manungda Bru voter yamdrabada chanipan subna nipan gi ming Mizoram gi voter list tagi kakthatkre amadi Pakistan da Shehbaz Sharif amadi Imran Khan gi nupi sing makhoi gi mapuroiba singdagi hena ina khulli Pakistan gi hanagi Prime Minister Shahid Khaqan Awasi amadi magi nupi gi Islamabad ta yum ani leibatanatana Sanatullah Niphu hena leisu haire Ngasiga na di Arambai News Guwahati da maitilon gi pau sandok chaba matang asta loisun jabaga loinana tabiriba singbo amukaso hanna kurumjari